Bullet proof gari yauna ahenba security forcing more yausinkhre ahenba security force amade pera commando sing thajinduna more dagi kuki narco terrorist sing mapung phana takthoklaga ne Govindas kuki sing na landarakpada commando ama susokle ngamkhai town more da leriba state forcing da central paramilitary forcing na mateng panglakpadagi khara safare nongmai kamna ba leple haina paula khraba matung ikan kanadana kuki militant sing na amuk hanna nongmai kapsilak tuna landarak badang kamando ama asoka pannang khrei thogdok adu ngarang numidang pung 9 minute kunthra rom tarak badwai da thokibani haire soglaba kamando personnel adu moirang khuman laikai dage kumam premananda sahi nifuga mathoine mahak ngarang ahingda puthorokhibaga loinana kaksingi jivan hospital da laika na khe tungda yuk angan bada imphal gi raj medicity da puraktuna makhata balayeng chathari haire Amarom da Chief Minister N Biren amade MLA sing yauba tim mamana hospital da laktuna sokpa commando adubu haktheng na yengsin khe ngarang border town more da kuki militant sing state force da RPG yauna phaba makhal ge khulai sing sizin aduna akan ba mong da chatharaki ba land state force ki personnel ani sikhi ba made personnel mangana sokapan nangkhra ba matung ngasi ayuk more da henwa state force Gorkha regiment BSF personnel sing bulletproof case par yauna thajin khrei ahenba security forcing aduna Tengnopal district yoksilakpada kuki nupi sing lambi thatuna thamkhe adubu wari sanaraba matung yanaba purakpadage security forcing makhata na more tamna changsinduna hojik ngaihaki mamangda ahenba security forcing more yoksinkhre haire amaromda more da state force yauna ahenba security forcing thajin bagi matangda works minister Govindas Ponthokjamna chief minister N Biren gi mejeng makhada more da ahenba security force amade Pera commando sing thajinduna more dagi kuki narco terrorist sing mapung phana takthokna ba thabak laukhatle haire wafam asing asi ahanba Manipur Rifles ke police memorial da pangthokiba laikhidraba taruk suba MR gi rifleman W Somorjit ki thawai yaugdraba haksang da laikatuna ikai khumnabu udlaba matung paumi sing da minister na phongdokhiba nei mahakna hai kuki terrorist sing more da khundaba tongan tongan ba phurup sing tanthok bai base makhoi gi game plan ama nei adubu more gi tongan tongan ba phurup sing punna leiminabagi mawong matawase laingang na kahenda na thamnaba state security forcing thamduna hanadagi honaduna lakpane adubu handak more da leiba state forcing da attack satharakpa side village volunteer sing na paigada ba khulai natte war gi matam da siznagada ba aphaba makhal gi khulai paiba sing na satharakpa attack ne Manipur gi rang asida central forcing na neutral oidi haina miyam na penadriba se khara makhai di chumme masi laingang na supen da ba fawi adubu high power gi security review meeting tawduna more da security forcing gi award apasing piba haukhre hai khe mahangna makha taraduna lamdam asigi hojik leriba situation asida chief minister na unified command gi chairman ohen bai base yamnamak mathau tai haiba wafam thambaga loinana chairman si base chief minister da pahenan ba laingak ta yauri ba MLA minister gi maike de gesu center gi lusing basing da hana dagi taksin duna lakli hai khe laikhidraba W Somorjit ki thawai yaugdraba haksang da laikatuna ikai khumnaba utpage thauramadu MLA minister sing police ki makok thongbo official sing amade imung manunggi miyoi sing saruk yakhe laikatpa loiraba tungda Somorjit ki haksang adu malomda leiba mahaki mayumda aroiba mathong mangam pangthoknaba pukhe